Chandel District ki Trakpikarong Police Station ki manung chanalaiba 5C village ta popi pambising yan bachatpada mangkhibadagi hauzik fauba mafam khangdana leiriba VDF Personnel N.Premananda makha tana thirunaba ngasi Thobal amasung Chandel District Police ki apunba mioi chamaga kunthra na saba security ki team ama mafam adugi damak khongsankhre khongthang ase VDF N.Premananda mangkhiba thodok se ka mari leina semkhiba JSC ga ngarang Manipur lenga ka yanakhiba matung inang ase Mafam aduda akanba mawngda numit mangani camp thauduna thirunabagi ngasi mioi chamaga kunthra na saba Thobal amasung Chandel District Police ki apunba security team ase thakibane Thobal District Police ki oina chatkiba additional SP Operation Wangkhomba Okramchana luchingba mioi humfudra na saba security team adu ngasi ayuk district asigi SP Jogesh Chandra haubizamna haunabi matungina police headquarter dagi lamthaki Security team adugu lamtha dungai ki mamangda SP Jogesh Chandra haubizamna security singda chatkadariba misanasi mai pakna pangthoknabagi damak pautak PK Chandel District ki oina additional SP Operation L Amarjit na luchingba team adu Chandel Police Headquarter dagi district asigi SP Hemanta Pandey na lamthaki Koi ta kom to ko noi mangani ta koi ki duty do bajana ta ka kadai kadai da koi jiwa ya lo ina ma koi no umba ya ba yo ya kom sino sino jaga mo ta la ta